Mayam Bukrumzari. Isn't Manipur Miang Tarba Puno put Ahmed Tram Oxley, Luna, November Gitang Amadi United Naga Council, Manipura, Ziribam District Sambia, Masung, Sada Hills, Hosina Kampopi, Harib District Sambia, Haina, Zataki economic blockade, Adgo December Nipanda, Anova, District Taret Simba, Siga Marilena, Zatarliba, Lepalatina, Nasibo, the Satreba, the Marfuni Toy Hela economic blockade, Simatanga, Kandan Bitanza Lozage, Nasigi, Ezinda Manipura. Kandanaba, a studio the links in the BUC, I had extreme writer, links in BUC, Atoba General Secretary, USA, International Peace and Social Advancement, Atoba Butram of and welcome to Agenda Manipur. I had links in Bibusina, Arjun Telhiba, President CCSK, Tamobutram Oxley, welcome to Agenda Manipur. I had links in Yamasana and Bimon, President Mapi Council in Tamobutram Oxley. Ahamokta Tamodalaxage, Maroina Sea powder, no Marfum doing Sure. Ako Manipur, the longest economic blockade in 2011 had 2011 120 days no quite sang economic blockade. I don't must have have the 120 then was some cross of the man being condition Gusule. Although must the government side to tripartite talk to forms like Tankunum do the Haram report to Magi sent Mapons Venue see the Lidumbo or say Habigi, Port Malapatigi, must known Ministry of Home Affairs decide to go to Mali. Tamula films that economic blockade solution, but yeah, if you go Pangro Fungal. I give the economic blockade solution, but yeah, if you home see, I give you the room to Madam D. How's Lady Bamuina type tripartite, what is Hannah Targasu, UNC Lady Agenda Z, Hana district and the same when you had but the Nipan Lautoki, or even a Madam or Kanda. District Shema, but I'm saying the more you were lady, more positions, Carino, I was a moon, just Santanda. At the Karimba district, when the same happens, Yanning the when I was Yanning the Quay Lady, Nagagi Lady was civil society, Tanaram, the Hivenessing, were doing the lady with a Maram or Kanda. Among some when I was Yanning the Hive target, the government gave the Gazeta, the home topol, Oimaktovina, Masida Muhanto, Hivashi, Yaro to put a more even in a Masida, Karamba condition that Yarkado, even no Hivashi, Hector Hive Yadavi, Tarata and Hive Yadava. Put a more in a Warimak Sanaraga Sukaram, Angle the Carmine Hunter Cadoni, how you see, Subsana later, no more can the AU in the machine of Tarayana. Hector, what is Sanaraga solution? Lacadra, how you see, has it okay, Tamazul Damulaxan see. One of the high pose memorandum of understanding Meric sign of Madu respect to be there. At the district Sematam, the stakeholder Marili never mu Kudimak, Tanaram, the heavy post of money, the Laiba Huziki condition, Gaidon Kamina, Akogi, Nakal of Waris have a little with them head, Aduga, Saben new district Kimatang, the Porsi Lakani have of Malavina, with a movie moon, Hybrid not a movie Caribbean can be Simatang. Memorandum Moina, Mamma Wangi, government give them the hype time. Don't look at pushing though. At the hour, mainly a coin of Kangbuda Nagagi Lamsing Nagatava, Nagagi Lamsing, Nagagi unification of integrity of Sakasa Pusida, Nagagi Kadom Shembu, Shemani, Havu or Yenikale, specific or the Panadrabanina. Ado, I didn't have the English why that she got no question, she answered. I didn't have the English city, Manipurgi, Laimashida. From the very beginning of history, even for putting Haibitare. Sigi Zagasina, Nagagi Lamni, Sinakoki Lamni, Sinamaitay, not a Sinamate Pangani in Hina, Late. Manipuriti Asta, Nagagi Lamability, Maitay Lamability. See, Punamok say Manipur State Kine. Some Nataki Kunda like that, the manner, died the machine with our machine, other to our money. But Nagagi Lamability, Late. I don't know. UNC da Amadi, Makogi, interested the work to Miam, the Queen Hangwea say, yes, Nagagilam, Haiba Queen Lay, and Lobuta, Gadi, Karamba, documented based Oraga, not a Karamba Puari, the based Oraganda, no Queen Hagado Ribano, but Haibia Sabsaba, evidence, fact, figures, and later Gadi, Miam the Ulo, then we can, discuss later on Haiba, see answers, Tambaya and Kali, the unusual with that. I go to hungry, but I did the Kogali. The leader Chalagaway Hanabi on the tripart, okay. Machi Hanaru Wari Simakshu, yes, Queen and Ningai Taudana, Blockade Junction like Bodana Maramorkanda. Anyhow, like Palmas, Tangu Letan Lehan by, but do the Matota, Vanina, Santanasu, interventor, Pumale, who say, have this stand now, Namdragati, who Pamina Hanna say, had 100 steps low Pumali.
state kidi matam sang na dagi akoi wari sanaroi noi pam poto Manipur thugai ga bani akoi thugai bi yaro ha bagi mukna dana lai bani state chi position je adu mukna nimne ha dana charang na ga som la na khoi na si theng na ba awa ma am si som lai bi ya da bani na dili na wari san ha re ada wari san dori bu tarik kulum do ha bani tramoi wari san lo kulum do sia mu anu date fix la ni fix tau dori ba yes any date am na sa da so wari san ba tam da how is moi naga UNC hai ta naga ha ro se ai in so re UNC na hai se naga ta balam sing bu pujan gani ha mo interest da akoi sada hills sa Manipur district lauk thok ka do re ha gi mami ba ta tarak ba gi akoi ya ka ro aspiration sida khara ye pa ho do re ha na sada hills district lauk thok ya ro ha na how gari ne mo gi blockade se adugi sada hills lauk thok ka do re ha to pakatna ho gi ba blockade do somdani state na wo 7 district lauk thok se le sada hills to ka na hill district tam district loi na maksi district there hengale choice da di UNC ki oina di moina khalami baduga state government to re duga di pora ma khoi di angak po re moi di pora ning ma kai re hai bitare whether they are right or wrong hai baduna mo ge aspiration to kai mu chana ya da ba hai duna another debate ni ai thamjani gi di ai na pamjari be pol du da chum yet pa hor ba hai tare mo khoi rom da government ni yet pa hor pu se athuk di wang mo gi tension se Marmudana, Makoina, Delida, and UNC Nasu, Satan Taxin Doris, district there, like Toy say, Hana, we do talk to Hanupu, Cinema Hydrois. I do the impossible, Otoro, Itias, Yaro. Okay. Toba, Smatang Lax in Sequoia, Monosu makes in a ditambiri. Adoziki, MOU, Marisi, Nagagi territory, Magi insobdence in Sokolo have you from the same things, cookie, the Suma Hibeni, said Gomena. Akhoi yamna masi kanau bukhana big political blunder kaina so haini animakta nangi su solo have ni aduga concept aduga idea the overlapping we posam ni matang sa S Milan mogi general secretary UNC na hogi Manipur gi laisem sana ga ning thoda tapi form da nagagi land have leite habasi Manipur da land belongs to the government habasi land is their future na haire adu di masi concept la le hanum su Piri United Naga Council gi makai degi masigi post da makogi firepsina land belongs to the state habisi mo yaning deduga land si mo the labor praja myam degi future ne haibani na masi post da hoi tamona haiba no solution si me you the bigi mami tabra kamai to adugi particular moigi million haibase adugi matang du di tasengna concept tu mana magi we interest ta kidang mogi kidang communal oiba kano mada dimension am dagi lobune na lowe adubo hairiba wadu di chumme mi esi len leitana future lebi ade masidi political theory de yaujaba leba ga maning tamge haga di lam lega dongni lam du da mi lega dongni haisi masi basic magi machak ne haitare ne masi a Karl Marx ki matam dagi piraga leba concept tobudabu Manipur gi political hujik laiba territorial boundary gi manung sida laiba mi mayam se si mayam se ki future ne it's not just for Naga si concept moi clear oiga dong na adu moi na Naga khakini haibu di lan gani ba adu ne sa khoi ja Arjun Televina haibi ki buda kanam particular community ma khaki lamni haiba kano Manipur gi entire history record sida lai ki te haisi sida coexist dominary ba khoi furup laiba mayam itne communities mayam se si apun bagine sida moi na Naga khakini na exclusively Naga people singi future gi dong te legible land ne na claim to di ya de adai to di kitang chayen na bam la eba lady labani lebam thoi but it should be the people of Manipur gi we dong ne Naga khaki oi ba haib di ya lan ga ne ba aduga another dimension namadana huji koina masai economic blockade ki issue si masidi just koi gi symptom amane haitare or symptoms yam toin thwe mai da na da sada koi gi sengdraga hakaja ba pat pa pumba torok su makan gi fudorak pa symptoms dune haitare ne ta sengna live poti economic blockade si thengkhang kya rakta koi 54 days amasu laigre 2004 do ram dong ale du na ansam gi aya adugi mamang da 120 days to malaigre arigi di kanu su hujik Kangpokpi district law thwe na haibagi Kangpokpi district tu law hibagi
ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯔ ꯐꯝꯊꯔꯒ ꯃꯣꯏ ꯏꯪꯊꯔ ꯂꯩꯕꯩ ꯋꯥꯅꯤ ꯃꯣꯏꯁꯨ ꯁꯤꯗ ꯃꯅꯨꯡ ꯍꯨꯠꯅꯃꯛꯇꯗ ꯃꯣꯏꯅ ꯍꯥꯏꯕꯗ ꯄꯤꯕꯤꯗ ꯇꯥꯔꯒꯗꯤ ꯃꯣꯏ ꯏꯀꯣꯅꯣꯃꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯤ ꯍꯥꯏꯅꯦ ꯃꯣꯏꯁꯦ ꯑꯗꯨꯅ ꯂꯨꯔꯛꯏꯕ ꯄꯣꯠꯇꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯥꯏꯁꯤꯗꯤ ꯊꯣꯛꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯁꯨꯁꯤꯅ ꯑꯩꯈꯣꯏꯗ ꯀꯨꯏꯅ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯔꯛꯑꯕ ꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯃꯈꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯑꯗꯨꯝ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯔꯤꯁꯤꯗꯤ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯇꯅ ꯂꯩꯔꯦ ꯊꯣꯛꯇꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯉꯁꯤ 80ꯒ 3 days ꯌꯧꯁꯜꯂꯛꯑꯦ ꯃꯁꯤꯗꯩꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯃꯣꯏꯗ ꯁꯤꯟꯅꯔꯤꯅꯤ ꯃꯣꯏꯅ ꯃꯗꯨ ꯑꯦꯟꯁꯤꯌꯣꯔ ꯇꯧꯒꯗꯧꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯕꯨ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯃꯁꯤ enforce tꯧꯒꯗꯧꯔꯤꯕ agency ꯍꯥꯏꯔꯒꯗꯤ central government as well as state government ꯅꯦ ꯃꯣꯏꯅ ꯀꯩꯝꯇ ꯇꯧꯗꯦ ꯍꯧꯖꯤꯛꯐꯥꯎ 83 days ꯆꯪꯉꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯤꯌꯥꯝ ꯃꯤꯆꯝ ꯂꯥꯏꯔꯕ ꯅꯣꯡꯃꯒꯤ ꯇꯥꯜꯂꯒ ꯆꯥꯖꯕ ꯃꯤ ꯑꯁꯨꯛ ꯈꯝ ꯊꯦꯡꯅ ꯋꯥꯍꯜꯂꯤꯕ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯍꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯋꯥꯍꯜꯂꯤꯕ ꯆꯥꯡꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯔꯤꯁꯦꯟꯠꯂꯤ ꯊꯣꯛꯄ ꯏꯁꯨꯗ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯃꯛꯀꯜ ꯃꯨꯚꯃꯦꯟꯠꯅ ꯅꯪ ꯈꯪꯕꯤꯔꯝꯃꯅꯤ ꯖꯜꯂꯤꯀꯠꯇꯨ ꯍꯥꯏꯗꯅ ꯁꯝ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ animal rights activists kangu kharana masi cruelty against animal san labadu moi myam sang nek ta sanabanena langna phana moi gi di manati oijaba tamilian sing gi di manati oijaba tobudu madu right activists sing na masi wildlife to masi amna cruelty against animal hedana adu mo pon manen toropodagi myam yaw hoduna hekta tawduna numit marini da ordinance ama minor modification torokanda tholona myam gi interest ama sille haitare ne adu ekoi gi sidesdana ꯑꯩꯈꯣꯏꯗꯤ ꯁꯥ ꯅꯠꯇꯦꯀꯣ ꯃꯤ ꯉꯥꯛꯇꯅꯤꯀꯣ 2.8 million people ꯁꯤꯒꯤ ꯂꯥꯏꯐꯁꯤ ꯁ꯭ꯇꯦꯠꯇ ꯃꯁꯤ ꯂꯥꯏꯐꯁꯤ ꯁꯦꯀ꯭ꯌꯣꯔ ꯇꯧꯕ ꯉꯝꯗ꯭ꯔꯀꯥꯟꯗ 83 days ꯍꯧꯖꯤꯟꯈ꯭ꯔ ꯐꯥꯎꯕꯗ ꯀꯔꯤꯝ ꯇꯧꯗꯅ ꯋꯥꯔꯤ ꯁꯥꯔꯤ ꯁꯤꯐꯥꯏ ꯈꯔ ꯊꯥꯈ꯭ꯔꯕꯅꯤ ꯁꯦꯟꯇꯔꯅꯁꯨ ꯁꯤꯐꯥꯏ ꯈꯔ ꯊꯥꯈ꯭ꯔꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯁ꯭ꯇꯦꯠꯅꯁꯨ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯒꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯝꯕ ꯅꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯋꯥꯏꯗꯨꯗ ꯃꯣꯏꯅ ꯏꯂꯦꯛꯇ꯭ꯔꯦꯜ ꯄꯣꯂꯤꯇꯤꯛꯁꯇꯨ ꯁꯥꯟꯅꯔꯀꯥꯟꯗ ꯚꯣꯠ ꯕꯦꯡꯛꯁ ꯀꯝꯃ꯭ꯌꯨꯅꯦꯜ ꯗꯤꯚꯥꯏꯗꯇꯨ ꯊꯣꯛꯑꯀꯥꯟꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯃꯥꯒꯤ ꯁꯤꯠꯇꯨ secure ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯋꯥꯏꯗ ꯂꯥꯛꯅꯔꯀꯥꯟꯗ 83 days ꯆꯪꯍꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯥꯗ ꯇꯥꯊꯤ ꯇꯧꯏꯅ ꯇꯧꯕꯒꯤ ꯃꯨꯚꯃꯦꯟꯠꯇꯨ ꯅꯨꯃꯤꯠ ꯃꯔꯤꯅꯤꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯗꯨꯕꯨ ꯄꯦꯟꯗ꯭ꯔꯤꯌꯦꯗꯅ ꯍꯧꯖꯤꯛ ꯃꯤꯁꯤꯡꯗꯣ ꯌꯨꯝꯗ ꯍꯜꯂꯣ ꯌꯥꯗꯦꯅ ꯏꯔꯥꯡ ꯇꯧꯔ ꯂꯩꯔꯤꯌꯦ ꯌꯦꯡꯕꯤꯌꯨꯀꯣ ꯑꯦꯠꯂꯤꯁ ꯁꯦꯟꯇꯔꯅ ꯃꯗꯨ ꯑꯦꯗ꯭ꯔꯦꯁ ꯇꯧꯔꯤꯕ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯌꯦꯡꯅꯕ ꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠꯁꯇ ꯄꯤꯔꯤꯕ ꯔꯥꯏꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯦꯟꯖꯣꯏ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯦꯕ ओके हजिकी पोसी अखोगी जालिकातुगी मतंगदि नुमित मरीनी इशू सोल्व तब है अखोई 83 days इकोनॉमिक ब्लॉकेट तब कांदा इवन ममांग 120 days फाउद मसी मीटिंग संबी देबन तंगी वो मतंग लाक्सनिंग सी हजिसी सेंटर हाइसना कॉन्स्टिट्यूशनल ऑब्लिगेशन नि मा हारे सुप्रीम कोर्ट ना रूलिंग लेखरे बन एंड ब्लॉकेट इलीगल ने हाइखरे मणिपुर हाई कोर्ट की रूलिंग लेखरे नेशनल हाईवे सिंस द फ्री फ्लो ऑफ एसेंशियल गुड्स एंड आइटम्स सी तहुंगदब ने हारे directive phanyam leidunu su masi law siam phajaba law ga su masi manipur enforce tawdana ngasi pod film khak lare serex da united naga council gi maikai degi ibobina hoji thoiba issue miam se pandora box mana hangdok pani man khumjanggadam ni mana diffuse tawgadam hai masa kari habi ninga ꯑꯁꯦꯡꯕꯗꯤ ꯍꯣꯏ UNCꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯃꯛꯁꯨ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯀꯔꯤꯒꯤꯅꯣꯗꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏꯒꯤ ꯍꯥꯟꯅꯒꯤ ꯂꯩꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯁꯤꯡꯗ ꯁꯣꯏ ꯇꯧꯅꯈꯤꯕ ꯂꯩꯔꯦ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯃꯁꯤ ꯊꯣꯛꯂꯛꯄ ꯌꯥꯏꯅ ꯈꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯁꯨ ꯃꯣꯏꯅ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯣꯏ ꯇꯧꯗꯣꯏꯅꯣ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯨ ꯀꯔꯤ ꯌꯥꯎꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯁꯤꯅ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯈꯜꯂꯀꯥꯟꯗ ꯃꯣꯏꯅ ꯇꯧꯕꯤꯔꯝꯃꯒꯗꯤ ꯉꯁꯤ ꯊꯣꯛꯏꯕꯁꯤ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯕꯅꯤ ꯉꯁꯤ UNCꯅ ꯃꯣꯏꯅ ꯕꯥꯔꯒꯦꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯥꯏꯕꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯌꯥꯎꯔꯤꯑꯕ ꯀꯔꯤꯒꯤꯅꯣꯗꯤ ꯃꯣꯏ ꯒꯣꯔꯃꯦꯟꯠꯅ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯝꯕ ꯑꯣꯏꯔꯗꯤ ꯐꯩ ꯅꯣꯏꯒꯤ ꯂꯝ ꯁꯣꯛꯑꯜꯂꯣꯏ ꯑꯗꯒꯤ ꯅꯈꯣꯏ ꯑꯄꯥꯝꯕ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯅꯤꯃꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏꯖꯟꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯀꯥꯟꯗꯅ ꯍꯥꯏꯗꯤ ꯊꯣꯛꯍꯜꯂꯛꯏꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯗꯥꯏꯇꯁꯤ ꯏꯕꯣꯕꯤ ꯒꯣꯔꯃꯦꯟꯠꯁꯤꯅ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯉꯣꯟꯗꯁꯨ ꯃꯁꯤ ꯌꯥꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣꯗꯤ ꯃꯇꯝꯗꯨꯒꯤ ꯌꯥꯅꯕ ꯒꯣꯔꯃꯦꯟꯠꯁꯤꯅ ꯆꯠꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯁꯥꯊꯤꯕ ꯏꯍꯧꯁꯤ ꯊꯣꯛꯂꯛꯏꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯑꯣꯏꯅꯁꯨ UNCꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯕꯗꯤ ꯂꯩ ꯀꯩꯒꯨꯝꯕꯁꯨ UNCꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤ ꯆꯠꯅꯕ ꯌꯥꯕ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯗ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯕꯁꯤ ꯃꯣꯏꯅꯁꯨ ꯈꯤꯇꯪ ꯈꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯂꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯤꯡꯗꯦ ꯃꯤꯒꯤ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ
ꯍꯣꯠꯅꯔꯤꯕ ꯑꯣꯏꯕꯅꯤꯅ ꯃꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯒꯣꯔꯃꯦꯟꯒꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯗꯩ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇꯁꯨ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯣꯐ ꯗꯤ ꯑꯥꯔꯃꯤ ꯐꯥꯎꯕ ꯀꯣꯔꯠꯅ ꯀꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯗꯅ ꯈꯕꯔꯗ ꯃꯌꯥꯝ ꯑꯃ ꯌꯥꯎꯅꯔꯤ ꯌꯥꯎꯔꯒꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯃꯗꯨꯒꯨꯝꯕ ꯔꯨꯂꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯒꯣꯔꯃꯦꯟ ꯑꯅꯤꯁꯤꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯤꯒꯤꯗꯤ ꯊꯣꯛꯏꯕꯅꯤ ꯍꯥꯏꯕꯗꯤ ꯂꯩꯔꯤꯕ ꯍꯥꯏꯋꯦ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯑꯗꯩ ꯁ꯭ꯇꯦꯠꯅꯁꯨ ꯃꯣꯏ ꯑꯅꯤꯒꯤ ꯏꯟꯅꯔꯤꯕꯁꯤꯗꯩꯗ ꯆꯞ ꯆꯥꯅ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯔꯤꯕ ꯁꯨꯞꯅꯒꯤ ꯏꯝꯐꯥꯜꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ 109ꯈꯛꯁꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯥꯟꯅ ꯂꯩꯖꯔꯝꯃꯤꯕ ꯑꯥꯔꯃꯤ ꯑꯗꯩ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯃꯌꯥꯝꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯅ ꯑꯅꯧꯕ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯀꯅꯦꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯦꯕ ꯃꯤꯌꯥꯝꯕꯨ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯊꯥꯖꯤꯜꯗꯦꯁꯨ ꯍꯥꯏ ꯊꯥꯖꯤꯜꯂꯛꯇꯦꯁꯨ ꯍꯥꯏ ꯑꯗꯨ ꯑꯦꯝꯕꯨꯁ ꯐꯥꯎꯕ ꯇꯧꯍꯜꯂꯦꯕ ꯒꯣꯔꯃꯦꯟꯁꯤꯅ ꯁꯤꯒꯤꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯒꯗꯧꯔꯤꯕꯅꯣ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯁꯤꯒꯤꯗꯤ ꯃꯔꯨꯑꯣꯏꯕꯗꯤ ꯒꯣꯔꯃꯦꯟ ꯄꯥꯏꯔꯤꯕ ꯃꯈꯣꯏꯁꯤꯅ ꯑꯣꯏꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯌꯨꯑꯦꯟꯁꯤꯅ ꯍꯥꯏꯕꯗꯨꯗ ꯁꯞꯄꯣꯔꯠꯇꯤ ꯇꯧꯅꯤꯡꯉꯤ ꯇꯧꯔꯒꯁꯨ ꯇꯧꯔꯤꯕ ꯀꯩꯅꯣꯁꯤꯃꯗꯤ ꯆꯞ ꯆꯥꯅ ꯍ꯭ꯌꯨꯃꯦꯟ ꯃꯁꯤ ꯌꯥꯝꯅ ꯐꯖꯗꯕ ꯀꯩꯅꯣ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯌꯥꯕ ꯍꯥꯏꯕꯗꯨꯃꯗꯤ ꯊꯤꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯇꯧꯔꯤꯕ ꯒꯣꯔꯃꯦꯟꯁꯨ UNCꯁꯨ ꯂꯩꯔꯤꯕ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯇꯥꯟꯅꯔꯀꯥꯟꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯌꯥꯕ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯁꯤꯃꯗꯤ ꯑꯩ ꯊꯝꯖꯅꯤꯡꯉꯤ ओके तमोगी वखलोंदो एनी इश्यूज लेगसु मदो सेटल तो बे डायलॉग की थ्रू द मदो सेटल तो बे याबनी तमो जोन मतंग सम लाक्सनिंग सी इलेक्टोरल पॉलिटिक्स न मांग हाना था कांदा होगी ब सही मयाम खत तो किबा मदुदा खुन किबा चार दनो अखोगी मपुंग फारक पगी फोल ने खाइबगी मयाम वखलोन मयाम खक्सु हुजि कनो तोले अदबो मदुदा था किबा अखोगी सीट्स तो mahi yalaktan ng asidi simbagi makan mayam ka manifesto roktan masi Manipur thuai da thodo mayam thulak pani adu godi thabar gadi madubu amu maru phuktar mugi mathau ta dabra adu matang da sarkar sna yam thamoi simbam sangen khamra mamdi kona smai to ki idea na sine du ta simbadi wari sanasi adu mi convince bom ta ka obra masi even November 3 da akogi tripartite to ko mutan Manipur government ki representative thaki da mutam yam thingna phangbu na haire hana phangde am haire sigi matang su UN sina react to pole solution di wari sana bodin khoi tamona habi dona tamo kai mutam yenaba khudingi yanaba khudingi lotion ba sidi wari sana ba sidi dum masana tabwani famina dana yabu nate tawsung ai na thamjane gi ding ngasagi kadawoi point na koina compromise tawdori si haibu problem leyebo haibu solution por kado meeting points hai oiroi to ba angang ni ngai duna samu amaka baba utung sida lala lilu haibu wari leidana available akbar gi ningai da oiroi to pota swai to na hanaki UNC gi posi oiroi to problem ha ba makhoi gi interest tu khak gi yenga Manipur thugaina na bagi Manipur da ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯈꯪ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯥꯒꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯅꯦꯁꯟ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯗ꯭ꯔꯤꯝ ꯑꯃ ꯃꯪꯂꯥꯟ ꯑꯃ ꯂꯩꯖꯩ ꯍꯥꯏꯗꯅ ꯄꯨꯡꯂꯥꯎ ꯂꯥꯎꯕꯗꯨꯅꯗꯤ ꯑꯁꯤꯅꯗꯤ ꯁꯣꯂꯨꯁꯟꯗꯤ ꯑꯣꯏꯔꯔꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯣꯁꯤꯌꯦꯜ ꯀꯦꯔꯦꯛꯇꯔꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯩꯍꯧꯔꯣꯜꯗꯒꯤ ꯃꯈꯣꯏ ꯈꯛꯇꯒꯤ ꯈꯨꯟꯗꯥꯖꯕ ꯂꯩꯄꯥꯛ ꯑꯃ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯃꯈꯣꯏꯅ ꯁꯨꯡꯈꯟ ꯈꯟꯅꯗꯕꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯋꯥꯏꯗꯨꯗꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯅꯁꯨ ꯇꯥꯛꯄꯤꯈꯤꯕꯗꯣ ꯀꯨꯏꯅ ꯃꯤꯅ ꯋꯥꯖꯔꯛꯄꯗꯨ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯝꯄꯦꯊꯤ ꯐꯥꯎꯔꯛꯄꯒꯤ ꯃꯣꯏꯒꯤꯁꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯀꯥꯏꯁꯦ ꯀꯗꯥꯏꯋꯥꯏꯗ ꯈꯟꯅꯗꯣꯏꯅꯣꯁꯦ ꯑꯩꯗꯤ ꯌꯥꯝ ꯂꯨꯏ ꯂꯧꯋꯦꯕ ꯈꯟꯅꯅꯕ ꯖꯒꯥ ꯁꯨꯡꯂꯩ ꯂꯩꯇꯦꯕ they have to withdraw themselves ꯃꯈꯣꯏꯅ ꯈꯜꯂꯤꯁꯤ ꯂꯥꯜꯂ ꯃꯥꯜꯂꯦ ꯃꯣꯏꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯖꯒꯗꯕꯅꯤ and they should come to the mainstream of this Manipur state ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯁꯣꯂꯨꯁꯟ ꯁꯨꯡꯂꯩ ꯂꯩꯔꯣꯏ sida anyhow tawdana se mapangan kalam ne ana numai kap kera kai tawgera hanna ba horakera moina mayam honna dana technique mayam tawdana ngasi ba mai tai singi kadai no ina thongna na policy mayam thoga su kai do su ma ko tho mande mai tai civilization na naga civilization di more than thousands years advance ho gre masin napal natte fact ne ako tamo zilai films di Manipur da koi singi tami isin naw ni more than 38 ethnic groups na taminari mas singni bo leke Manipur sti naga gi sunu ki sunu meitai gi ni meitai pangang gi so haibi pot ma context si yam broadly la amni na hoiti sina koina meitai na dominate to mi koina king or me do you have to follow aina thamjane gi aina thamjane gi akon dominate to we call have to nate civilization haiba ma lei ga ne haba
ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯉꯥꯛꯇ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯃꯅꯤꯄꯨꯔ ꯑꯦꯖ ꯑꯦ ꯍꯣꯜ ꯃꯅꯤꯄꯨꯔ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯂꯧꯔꯛꯈꯤꯕ ꯔꯣꯜꯁꯦ ꯂꯤꯗꯤꯡ ꯔꯣꯜ ꯑꯁꯦ ꯃꯩꯇꯩꯅ ꯑꯣꯏꯕꯗꯨꯅ ꯃꯩꯇꯩ ꯍꯥꯏꯖꯈꯤꯕꯒꯤ ꯋꯥꯅꯦꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇꯅ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯕ ꯅꯠꯇꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨ ꯃꯆꯥ ꯃꯌꯥꯝꯗꯨꯗꯤ ꯄꯟꯅꯔꯨꯗꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯍꯥꯏꯕ ꯀꯥꯟꯁꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯦꯁꯟ ꯑꯣꯏꯔꯛꯈꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯜꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯃꯒꯤ ꯁꯛꯇꯝ ꯂꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯇꯣꯉꯥꯟꯕ ꯌꯨꯅꯤꯛ ꯀꯦꯔꯦꯛꯇꯔꯁꯤꯡ ꯑꯗꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯗꯨꯒꯤ ꯍꯤꯗꯟ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯅ ꯁꯥꯟꯅꯕꯗ ꯃꯦꯅꯤꯐꯦꯁ ꯇꯧꯔꯛꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯁꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯀꯦꯔꯦꯛꯇꯔꯅꯦꯕ ꯋꯦꯔꯦꯁ ꯍꯧꯖꯤꯛ ꯅꯥꯒꯥꯁꯤꯡꯅ ꯁꯣꯀꯣꯜ ꯑꯩꯈꯣꯏꯅ ꯅꯥꯒꯥꯅꯦ ꯍꯥꯏꯔꯦꯀꯣ ꯍꯥꯟꯅ ꯀꯣꯏꯟ ꯇꯧꯔꯒ ꯂꯩꯔꯝꯕ ꯋꯥꯔꯗꯁꯨ ꯅꯠꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯃꯁꯤ ꯅꯥꯒꯥꯂꯦꯟꯗ ꯇꯥꯕ ꯈꯔ ꯑꯗꯩ ꯃꯅꯤꯄꯨꯔꯗ ꯇꯥꯕ ꯈꯔ ꯑꯗꯩ ꯑꯁꯥꯝꯗ ꯀꯩ ꯂꯩꯕ ꯈꯔ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯁꯨ ꯃꯣꯏꯒꯤ ꯅꯦꯁꯟ ꯑꯃꯒꯤ ꯗ꯭ꯔꯤꯝ ꯇꯧꯔꯛꯄꯩ ꯋꯥꯅꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯚꯦꯀꯦꯁꯟꯒꯤ ꯃꯇꯝꯗ ꯒꯕꯔꯅꯦ ꯋꯥꯔꯒꯤ ꯃꯇꯝꯗ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟ ꯗ꯭ꯔꯤꯝ ꯇꯧꯕꯗꯨꯗꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯄ ꯀꯥꯟꯗ ꯉꯁꯥꯏ ꯆꯦꯟꯒꯗꯧꯔꯤꯕ ꯑꯩꯅ ꯁꯥꯟꯅꯒꯗꯧꯔꯤꯕ ꯖꯒꯥꯗꯨ ꯈꯪꯗꯅ ꯑꯩꯅ ꯄꯥꯝꯃꯦꯅ ꯅꯤꯡꯉꯥꯏ ꯄꯨꯡꯇꯧ ꯇꯧꯔꯒꯁꯨ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇ ꯇꯧꯕꯗꯨꯗꯤ ꯀꯥꯟꯅꯔꯣꯏ Okay. Tamo thami se maro ina history ima leifum thoi thoi fact and figure leifum leifum thoi thoi logical oigadabni logical rational oigadabni, oigadabni habi yes. maduga aina thamningi pot to maram sa da bida pangtau to biganu sumyana rakadadi solution lakadabane ba okay yam ngai jai matang fa the break ma logical break matung to koi tun hazar ke impact news ki agenda manipur yang ta lai bi Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. break matung da agenda manipur yang tabi punung po amaka kan tram oksari akoi ngasi khana jariba wafum si maru united naga council november mamang sahi november tang amadagi sathiki ba economic blockade si loiben nai roidra indefinite economic blockade will it never end habi matang to ne atho matang samu laksani si hoji tamotel hebna su khradi ta pikre ado agi motadi aduga athobugi motadi masi kamaina phungdok pininge habdi mana thami posi sena kanda ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯥꯒꯥꯒꯤ ꯂꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤꯅꯤ ꯀ ꯍꯥꯏꯕ ꯃꯥꯒꯤ ꯀꯟꯁꯦꯞ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯑꯣꯏꯕꯁꯦ ꯐꯖꯅ ꯇꯥꯟꯅꯔꯀꯥꯟꯗ ꯃꯣꯏꯕꯨ ꯀꯟꯚꯤꯟꯁ ꯇꯧꯕ ꯑꯃ ꯑꯩꯈꯣꯏꯅ ꯋꯥꯠꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗꯕꯒꯤꯔ ꯇꯁꯦꯡꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒꯗꯤ ꯁꯤꯅ ꯌꯨꯝꯅꯤ ꯁꯤꯅ ꯃꯩꯅꯤ ꯀ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯐꯅ ꯃꯔꯤ ꯌꯦꯠꯄ ꯍꯩꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤꯃꯗꯤ ꯉꯝꯗꯦꯗꯅ ꯑꯗꯣ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯔ ꯗꯣꯁ ꯏꯟ ꯄꯥꯋꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯗ ꯃꯗꯨ ꯀꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗꯕꯒꯤ ꯄꯣꯠꯁꯛ ꯑꯃꯒꯤ ꯐꯣꯜ ꯃꯥꯟꯕ ꯀꯃꯥꯏꯅ ꯇꯧꯏ ꯌꯥꯝ ꯆꯨꯝꯃꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯑꯦꯛꯇꯤꯚꯤꯁ ꯑꯃꯅꯦ ꯑꯗꯨꯅ ꯁꯝꯇꯥꯏꯝꯁ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤꯅ ꯄꯥꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯕ ꯄꯣꯠ ꯑꯃ ꯀꯩꯒꯨꯝꯕ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯇꯥꯕꯤꯗꯕ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯗꯤꯐ꯭ꯔꯦꯟ ꯃꯣꯗ ꯑꯣꯐ ꯑꯦꯖꯤꯇꯦꯁꯟ ꯇꯧꯋꯦ ILPꯒꯤ ꯃꯇꯝꯗ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯊꯥ ꯑꯍꯨꯝꯗꯨ ꯄꯨꯔꯥ ꯁꯤꯖ ꯇꯧꯔꯒ ꯂꯩꯕꯒꯨꯝꯕꯅꯦꯕ ꯁ꯭ꯇꯦꯠꯁꯦ being a part of democratic country ꯑꯃ ꯑꯣꯏꯕꯅ everyone has the right to protest even si su moi akoina leiba right si dagi chama na moisu lei moin ta de akoina hente chama na leiba mainly maduda responsible oiri sidi state government ne hojik koi gi past record se koi yengbiyo haukiba maron da leikriba government mayam se masina did they ever act as a people's government miyam gi government amoina moisi thabak tawkiba se karam kan da thengna khage ILPꯒꯤ ꯕꯤꯜꯒꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯋꯦ ꯍꯥꯏꯗꯨꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯈꯥꯏꯔꯛꯇꯅ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯀꯥꯟꯗꯨꯗ ꯀꯧꯔꯒ ꯑꯗꯨꯝ ꯐꯝꯃꯤꯟꯅꯕꯩ ꯋꯥꯅꯦ ꯃꯁꯥꯅ ꯈꯪꯅ ꯀꯧꯔꯒ ꯇꯧꯈꯤꯕ꯭ꯔꯥ ꯃꯣꯏꯅ ꯅꯣꯡꯇ ꯃꯤꯌꯥꯝꯒꯤ ꯁꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯩꯔꯦ ꯄꯕ꯭ꯂꯤꯛ ꯄꯣꯜꯒ ꯇꯧꯗꯅ ꯃꯣꯏꯅ ꯑꯣꯄꯤꯅꯤꯌꯟ ꯁꯤꯛ ꯇꯧꯕ ꯑꯦꯅꯤ ꯏꯁꯨ ꯂꯩꯈꯤꯕ꯭ꯔꯥ ꯃꯣꯏꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯖꯦꯟꯁꯤ ꯑꯃꯗꯧꯅ ꯑꯦꯛ ꯇꯧꯋꯦꯕ
moi kharana moi masena khanaba poto adai tu de in ba haita aduna adumaina ingi basina matam dugi yana ba UNC gi sagi series of memorandum mari ya thongna khra kanda madu ngangna chapi de na mina hairi se chumba yam lei haba matam du dadi kaidu ya khino matam moi kai khala ya khino aduga matam du moi ni ya thoki bang hak tu gi te ya san khra khale gam kong jagi ni haiba gi pota che da ta gi pot du ya ba hona de ba moi gi masagi moi agency da yaungna ri ba agent khara do government gi adu khara do gi interest da dum pong tong san gi ba ne ba aduna maram ora ngasi di potu mai do ma pan tholok pa ne aduna akoina sidai yaning di poti kai no hai kanda UNC na protest over kanda mogi means of protest inhuman oira armed forces special powers exi mi amabu mi gi right to life si mat le haidana adusu mat pai sekta genocidal kano da nate moina tawchina natra chingna ba suspicious mere suspicion da mi do ita hat pe ya ba mi do ita hat pa ita pha ba tawbudu adugumbu da yaning de na koi protest story ne ba hujik UNC na chathari ba economic blockade sidi mass ano ne genocidal attempt kum bane hai taren 83 days mi gi economic blockade tok shala ganda essential commodities me am changan na process to thambai si it's more than armed forces special powers adu dei he na kal le na koi di low re right to food right to life ta obviously singari ne aduna maram oidana saigi india gi supreme court na phawa masigi verdict ama piraga leire sigi unlawful ni sumaina siumba makhan gi protest to bu yaro na haire ba adu durei demo adu haina hairi ba poto madu enforce to godaba madu ensure to godaba government na de muk ek to bra to de aduna government gi rules yam chaw hai tare so da aduna government si by the people for the people na to pot si madu by the people oiri bra boji sungodi athu matang se laksani si hujiki matang se state government asu center the blame to center su state the blame tawe adu laksani wafum di tasing namak aku gi manipur praja state government asu sumba mung size central government asu moina mung samu sai masigi se manipur praja sing ji tasing nama moina hai budu masi praja myam thajirang wani ga si moi wakhanda leib mam bak mai yamna kanoni yam tina khwaidagi madu khwaidagi phong ba daylight blunder hai tare masidi daylight kenobu mani ko tasingna state government na koi point by point state government na tasingna masi union list leba highway si moi responsibility hai taragadi in return the moi madu notice thopiro ai hai jaise in return the tho it is not under our sai state ki jurisdiction leitre center na pa mo deal to thopiro na che do tharaga center na thawa adu da center na act to de hai taragadi akoi miyam loi hauraga state government ga akoi punna ta changaga thau to che adu natte hai hujik manipur manung da designated camp kya lei designated camp sing du moi leite hai adu last manung hunna ma da koi gi moi gi congress ki MLA mana lei hai do me ko spokesperson Dr. I Bolbi yes ma lei hai do me ko adu hai ga di suyam kui ba sahi tara manga mo na palak pa sida designated camp leite na leite ba saraga sum evasive oira mo na thai raga le mi do kai no adu gi fault na kanana dosa tare kanana madugi kano dudi victim ni kana oire mara leise da innocent policeman state ki police force dosa maduda victimize to bire lambi da thabak mi gi athu kai gi tangai fadana lakchaba civilian sire designated camp sing du kamaina sile helami no ai poram laktra adu tardi madu moi khang taraga di hoji moi act torona designated camp sing du state government ki magi machinery police force me am thajan dana mapan thon dana adu da dum thamge hebra takthuk ki ge hebra ma tawro ba operate to holi kai gi no sigumba yamna miyam da lana moina nganga ki yana pangang ba aduga moi gi interest da sab tawra loire na khanba miyam gi dang da tawdo poram le ba aduna sigi portion na sum chathara ba hoji aina thamjaki ba dumaina ekhoi gi khoi aina represent tawjari ba ekhoi gi loop hai tare khoi ipsa amadi ipsa ga chami jari ba khoi loop khara amadi khoi we have started discussion khoi khana ba hore khana ri jigai no state central government amdi state government anina manipur miyam gi life amadi miyam gi kenosi secure to ngamdre india gi constitution si su central government namadu tawdrabnina constitution si difang oi ba chamane act tawdre habane adu targadi constitution sina hojik lakadoriba may gi march ki tang mari ga nipan ga sin ga doriba election se masida koi participate tawum thuibra sigi lalak sida moina election sin doi sibu masim kya maram cha ge ba sidagi koi na mu another karma makal gi government ama expect tawro kanda miyam sin nuai ni khan doi no okay athubna yam exing na laiba conditions da akhugi
constitution gi provision myam ko madu gi right myam ko ta sing hai ko mani proja da phom to putin to phangdri state government central government na mo gi tawhung to ko ma gi pifung to ko meeting attention to bi de hebni tamu mon si matang da mulak sing si akoi yes athobu na su ko factor myam ko thambire tamu gi factor da di hojik leba issues myam sing se ta sing na mo ko na reconcile to na ba ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯩ ꯀꯥꯏꯕꯁꯦ ꯑꯃ ꯁꯤꯌꯥꯟꯕ ꯏꯁꯨꯁꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯁꯦꯇꯜ ꯇꯧꯅ ꯍꯣꯠꯅꯀꯥꯟꯗ ꯐꯥꯔꯁ ꯁ꯭ꯇꯦꯞꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏꯅ ꯈꯟꯕꯤꯁꯦ ꯃꯁꯤꯗ ꯑꯩꯅ ꯊꯝꯅꯤꯡꯕꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯅꯗꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕ ꯑꯃ ꯍꯣꯏ ꯃꯣꯏꯅ ꯄꯥꯝꯃꯤꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕꯁꯤ ꯍꯦꯛꯇ ꯈꯨꯗꯛꯇ ꯐꯪꯕ ꯌꯥꯗꯕꯗꯤ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯏꯟꯊꯣꯛ ꯏꯟꯁꯤꯟ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯁꯦ UN ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯅꯤꯡꯕꯗꯤ ꯍꯣꯏ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯐꯪꯗꯦ ꯍꯥꯏꯗꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯦ ꯄꯨꯡꯇꯣꯛ ꯇꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯕ ꯃꯇꯝ ꯈꯔꯗꯤ ꯈꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯀꯥꯟꯗ ꯑꯦꯛꯁꯇꯦꯟ ꯇꯧꯊꯣꯛꯑꯒ ꯊꯝꯃꯀꯥꯟꯗ ꯃꯣꯏ ꯑꯄꯥꯝꯕꯗꯨ ꯄꯤꯄꯜ ꯗꯥꯏꯂꯣꯛ ꯇꯧꯅꯕ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯒ ꯐꯝꯃꯤꯟꯅꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯄꯣꯏꯟꯠꯇꯨꯅ ꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯁꯤ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯟꯅꯈꯤꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯑꯃꯈꯛ ꯇꯧꯃꯤꯟꯅꯔꯕ ꯀꯥꯟ ꯃꯗꯨꯒꯤ ꯃꯇꯨꯡꯗꯨꯗꯗꯤ ꯁꯣꯏꯗꯅ ꯌꯥꯅꯕ ꯑꯃꯒꯤ ꯊꯣꯡ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯌꯥꯅꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯃ ꯊꯝꯅꯤꯡꯉꯦꯕ ꯑꯩ ꯌꯥꯅꯗ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯤꯕ ꯌꯥꯕ꯭ꯔꯥ ꯁꯤ ꯄꯣꯠꯁꯤꯃ ꯑꯗ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯊꯝꯅꯤꯡꯕꯁꯤ ꯑꯁꯥꯡꯕ ꯂꯩꯏ ꯑꯃ ꯇꯦꯟꯁꯤꯜꯍꯟꯒꯦ ꯍꯥꯏꯕ ꯂꯩꯏ ꯑꯃ ꯇꯦꯜꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯅꯥꯛꯇꯨꯗ ꯑꯁꯥꯡꯕ ꯂꯩꯏ ꯑꯃ ꯁꯤꯡꯉꯀꯥꯟꯗ ꯑꯃꯗꯨ ꯇꯦꯟꯅ ꯎꯒꯅꯤ ꯍꯥꯏꯕ ꯂꯩꯔꯤꯅꯦꯕ ꯂꯥꯏꯛ ꯗꯦꯠ ꯍꯧꯖꯤꯛꯁꯤ ꯃꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯁꯨ ꯒꯣꯔꯃꯦꯟꯁꯤꯅ ꯃꯃꯥꯡꯗ ꯊꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯐꯣꯔꯁ ꯇꯧꯒꯦꯔꯥ ꯀꯔꯤ ꯇꯧꯒꯦꯒ ꯖꯤꯔꯤ ꯂꯝꯕꯤꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯂꯝꯕꯤ ꯍꯥꯏꯋꯦ ꯑꯅꯤꯃꯛꯁꯤꯗꯩꯗ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤꯕ ꯍꯥꯟꯅ ꯆꯠꯂꯝꯕ ꯑꯗꯨꯃꯥꯏꯅ ꯆꯠꯍꯜꯂꯛꯄ ꯃꯇꯝꯗ ꯃꯣꯏꯁꯨ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯩꯈꯣꯏ ꯀꯔꯤ ꯊꯤꯁꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯋꯥꯏ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯋꯥꯍꯟꯕ ꯉꯝꯃꯛꯇ꯭ꯔꯕ ꯁꯤꯒꯨꯝꯕ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯑꯦꯛꯆꯦꯟꯖ ꯇꯧꯔꯛꯄ ꯌꯥꯕꯅꯤꯅ ꯑꯗꯨꯒꯤ ꯃꯈꯣꯏꯕꯨ ꯐꯨꯕ ꯆꯩꯕ ꯅꯠꯇ꯭ꯔꯒ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯖꯤꯟꯕꯤꯕꯗꯨ ꯅꯠꯇꯕ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯤꯟꯁ ꯑꯃ ꯒꯣꯔꯃꯦꯟꯅ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯆꯨꯝꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯅ ꯊꯝꯅꯤꯡꯕꯁꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒꯣꯔꯃꯦꯟꯅ ꯉꯁꯤꯒꯤ ꯏꯔꯥꯡꯁꯤ ꯆꯥꯎꯈꯠꯍꯜꯂꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯒꯣꯔꯃꯦꯟꯗ ꯆꯞ ꯆꯥꯅ ꯍꯥꯏꯅꯤꯡꯉꯦꯕ ꯃꯣꯏꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯂꯝꯕꯤꯁꯤꯗꯩꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯀꯥꯟꯗ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯏꯕ ꯄꯨꯁꯤꯜꯂꯛꯏꯕ ꯄꯣꯠꯁꯤ ꯍꯥꯟꯅ ꯄꯣꯠ ꯃꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗꯁꯨ ꯊꯥꯎꯒꯤ ꯃꯃꯜ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ ꯍꯧꯖꯤꯛ ꯆꯠꯂꯀꯥꯟꯗꯁꯨ ꯑꯗꯨꯝ ꯍꯦꯟꯒꯠꯂꯤ ꯀ꯭ꯌꯨ ꯑꯗꯨꯝ ꯂꯦꯞꯄꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯇꯥꯡꯉꯤ ꯃꯁꯤ UNCꯅ ꯇꯧꯔꯤꯕꯁꯤ ꯒꯣꯔꯃꯦꯟꯁꯤꯅ ꯍꯦꯟꯅ ꯃꯃꯥꯏ ꯄꯥꯛꯍꯟꯕꯒꯨꯝꯕ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯇꯧꯖꯔꯤꯁꯤ ꯃꯥꯏ ꯄꯥꯛꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯍꯟꯕꯒꯨꯝꯕ ꯐꯥꯎꯔꯤꯑꯕ ꯄꯨꯔꯛꯏꯕ ꯊꯥꯎꯁꯤꯡꯁꯤ ꯍꯥꯟꯅ ꯄꯤꯕꯁꯨ 150 ꯄꯤ ꯍꯧꯖꯤꯛꯁꯨ 200 150 ꯑꯗꯨꯝ ꯄꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯒ ꯃꯌꯥꯝꯒ ꯂꯣꯏꯅꯔꯒ ꯆꯠꯃꯤꯟꯅꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯕ꯭ꯂꯣꯀꯦꯠꯁꯤꯗꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯍꯜꯂꯤꯕꯁꯤ ꯒꯣꯔꯃꯦꯟꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃ ꯑꯩ ꯍꯪꯅꯤꯡꯉꯦꯕ ꯃꯔꯝꯗꯤ ꯊꯥꯎꯁꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦꯕ ꯒꯣꯔꯃꯦꯟꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯗ ꯄꯤꯔꯤꯕ ꯑꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯑꯣꯏꯕ ꯌꯥꯏ ꯑꯦꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯤꯔꯤꯕ ꯊꯥꯎ ꯃꯌꯥꯝꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝꯁꯤꯅ ꯁꯤꯖꯤꯟꯅꯅꯕꯅ ꯀꯌꯥꯝ ꯈꯥꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯁꯨ ꯊꯤꯕꯗꯤ ꯊꯤꯗ꯭ꯔꯤ ꯊꯤꯖꯤꯟꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯀꯩꯒꯤꯅꯣꯗꯤ ꯀꯗꯥꯏꯗꯅꯣ ꯍꯣꯔꯤꯑꯕ ꯃꯌꯥꯝꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯨꯑꯣꯏꯅ economic blockade manungda akhoi hafta amda twice lak port puslagasu port ki maman hongthrak lekte habani meja sincerity commitment of the government is the questionable oi habagi kanutani cement masin yam magi wari ni cement so si lupa sani pani mathang atani yam di chale tamor jun si matang da akhoi tamor su mor khra pivi re kari kari to dakar oi kai ki sum thokpa athobagi mus pi re tamogi motadi huji kari kari no government ke side ke rectification justification correctification kari kari lokhot pham foi government ki side ke haira di government ki di yes miyam khanlaga na ngamjaba force na ne khangde mo ki transport gari ka ki level puthok puni khangde anyhow government ki to puthok puni blockade si hado o na mo na wari sanaraga tripod tok to ne hairu tawraga hado khre is well and good hado train su khalaje ai di hado tu mandri bani hado tra kan na di sum lai bidi ya da na government ki di miyam awa si phan ba si thong ni na thagi chadana pire ba army si rusi na ni khangde state ki lai si na ni khangde lambi thali bu sing do thangai na ka na pot pusal ku ta bane ada ai na thamjane gi di ai gi interest di men ni su na khoi na blockade si hangdo na ba khana ba sa si bu di okay khana ra ga si di issue di si oi di blockade si gi manung da khali ba cheli bi chela se UNC ka khali then magi
ꯃꯄꯨ ꯑꯣꯏꯖꯔꯤꯕ ꯍꯧꯖꯤꯛ ꯄꯤꯁꯇꯣꯛ ꯇꯧꯔꯤꯕ IM ꯅ ꯀꯔꯤ ꯈꯜꯂꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯈꯜꯂꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯃꯌꯥꯒ ꯑꯣꯏꯁꯤꯜꯂꯛꯄꯒ BJPꯅ ꯀꯔꯤ ꯁꯥꯟꯅꯔꯤ ꯀꯪꯒ꯭ꯔꯦꯁꯅ ꯀꯔꯤ ꯁꯥꯟꯅꯔꯤ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯀꯥꯟꯗ ꯔꯨꯠ ꯀꯣꯖꯇ ꯊꯥꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯣ ꯈꯨꯗꯛꯇꯗꯤ ꯑꯗꯨꯁꯨ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯒꯤ ꯌꯥꯝ ꯀꯟꯅ ꯁꯦꯟꯇꯔꯒꯤ ꯏꯟꯇꯔꯚꯦꯟꯁꯟ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯡꯅꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯁꯤꯗ ꯅꯠꯇꯕ ꯉꯁꯤ ꯉꯔꯥꯡ ꯉꯥꯡꯅꯔꯤꯁꯦ ꯁꯦꯟꯇꯔ ꯏꯟꯇꯔꯚꯦꯟꯁꯟ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ IMꯗ ꯔꯤꯀ꯭ꯋꯦꯁ ꯈꯤꯇꯪ ꯇꯧꯕ ꯐꯩ ꯁꯤꯅꯤꯗ ꯐꯣꯔ ꯇꯥꯏꯝ ꯕꯤꯡ ꯅꯪ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯁꯟ ꯃꯌꯥꯗ ꯑꯗꯒꯤ ꯑꯃ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯈꯤꯇꯪ ꯅꯪꯒꯤ ꯐ꯭ꯔꯟꯇꯦꯜ ꯑꯣꯏꯔꯤꯕ UNCꯗꯣ ꯕꯟꯗꯨꯐꯥꯎꯗꯤ ꯍꯟꯗꯣꯛꯍꯜꯂꯣ ꯑꯗꯨ ꯀꯣꯟꯅ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯁꯤ ꯀꯥꯏꯅ ꯁꯦꯟꯇꯔꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯀꯦꯟꯗ ꯑꯗꯨꯝ ꯍꯟꯒꯠꯂꯛꯀꯗꯧꯕ ꯄꯣꯠꯅꯦꯕ ꯁꯦꯟꯇꯔꯁꯨ ꯃꯗꯨ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯅꯣꯏ ꯁ꯭ꯇꯦꯠꯀꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯤꯐꯥꯏ 4,000 ꯊꯥꯖꯤꯜꯂꯤꯗꯨꯅꯤ ꯅꯣꯏ ꯁ꯭ꯇꯦꯠꯅ ꯁꯣꯟꯕꯩꯅꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯅ ꯑꯣꯄꯟꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯕ UNCꯒꯤ ꯁꯞꯄꯣꯔꯇꯔꯁꯤꯡꯒ ꯍꯥꯠꯇꯣꯛꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯂꯥꯜꯂꯦꯕ ꯁꯦꯟꯇꯔꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤ ꯏꯕꯨꯕꯤꯁꯨ ꯁꯣꯜꯂꯤ ꯍꯥꯏꯅꯔꯤꯁꯦ ꯍꯥꯏꯐꯝ ꯊꯣꯛꯑꯦꯅ ꯍꯥꯏꯕꯅꯤ ꯕꯥꯔ ꯇꯥꯏꯅꯅ ꯀꯅꯥ ꯇꯥꯏꯅꯅꯤ ꯑꯩꯗꯤ ꯁꯣꯜꯂꯤꯁꯤ ꯍꯥꯏꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣꯗ ꯀꯜꯂꯤ ꯍꯥꯏꯅꯤꯡꯉꯤ ꯀꯜꯂꯤ ꯍꯥꯏꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣꯗ ꯐꯨꯔꯒ ꯍꯥꯠꯂꯒ ꯇꯧꯔꯒꯗꯤ ꯇꯧꯒꯦꯅ ꯈꯟꯕ ꯉꯁꯥꯏꯒꯤ ꯗꯤꯜꯂꯤ ꯌꯥꯊꯪꯗꯨꯕꯨ ꯏꯟꯗ ꯌꯥꯗꯦꯅ ꯈꯟꯕ ꯃꯤ ꯑꯣꯏꯔꯝꯃꯒꯗꯤ ꯅꯍꯥꯟ ꯃꯥ ꯐꯅꯌꯥꯝ ꯍꯥꯠꯂꯅꯤꯅ ꯑꯩ ꯇꯧꯔꯣꯏ ꯑꯗꯨ ꯍꯥꯠꯄ ꯌꯥꯔꯣꯏꯅ ꯃꯥ ꯈꯥꯡꯉꯤꯅꯦꯕ Okay, matangsida yam lu wafumdi a government in place. Government amale bina prajagidamta government for the people by the people. Having kosama thu what sunga sai bikre. Masigi wahan thok jeta sino phangdabi wafumdi laisi. Ado si matangsida khoi han spokesperson congress spokesperson amga khoi mamangda manung gi thromda habi ki mumtamda mama pani manipur sarkar se yes mayam lo accept tawi. Adubu club amana organize namna CSO amarga hekta tripartite talk sinakan ongo wari sana sikai de ta pangya ya ga su mudu phakta ba lakani tum ka habi wakhal lon ama thambiram badile adu hataki matang sa madu same sentiment same commitment idea do madu satna bukani na satna ba yabra kamai to hatta ki issue sing matang hojiki issue sidadi government na yam rigid obisu yaro maram di limit si henjen gra haitare hairiba dugi moida leiriba dugi government gi magi leiriba magi adugi idea duti nawai sing bairang silak tinge miyam wajing ema tamdaga moina yam phajana law and order si phajana peacefully phajana exercise tawduna governance si phajana ga leira kanda sai gi people ki voice ka se moina matam chana masana khana ta dana khon thabai hang tawra kan ngang ga da wan ngang thok pa asini problem se ngang thok pa da di adum ba yam na principle yam na wang ba the idea philosophical yam democratic principle base rolling reality to the name reality to never face to Miamgi awabdu rakan the name highly gang with reality the lack practically young bakan the moina kamine act or gave and some among the high to them. Adumina Ngang Miduna MOU signed to me to tabok to the Kedogi Madu Mangang Sapungam Jigakin. My principle that I try set again. I don't know, Adudana Hekova. Mogi Kudum Saga Matan Hekova. Kudum Sara the Nadu Delang Lake Tamba. Adu yam the hypocritical way by Haitaren. Nangaki, I don't know. Mashigi question, the whole India political electoral political system say she has over issue Madum lady Haitare, Mashidi Manipur, Kakiwa and Atopa state, so went to later. A boat carry missing Sigi Magi records in Yemokanda, India, all over India, the Yemokanda, 60% the record Pasadon Altanem. Koi Manipur to so 80 to 90% Edum Hiving on 80 to 90% moida Miamgi interest, Tabak Toroga, Mantoroga, Tolok Pamtanati. But shall buy the Viadihana. But shall buy the Ganda Toloming at the never. But shall buy the mean the boat lepre in view, boat cover in view. Adutardi, Mana Karidu, Magi quality in the tape. But Shagima Pangan do not. Hang Lakadu elections a carnival of corruption. Polishing an Isapi, Marisapi, Umsapi, the Miam Sisu. Awa meaning Altanina, Karadabu Pangoradina, wow, on Zenman ever did. Adu I do the Lakadu airport. Adu the Gitolopa representation do not Miamgi representation in Harakanda, government in Harakanda, mana whole system Zimana Makuda. Adu leader Miam do not Semapa plan policy Miam, they fall never. Do fall near, do the child. Child was in Matang Laxan say, Osi, personal Lakan have given the Adu Kitang Sing about the 42 MLAs in no the leader put up with a selling. Adagi move
ꯉꯁꯥꯏꯒꯤ ꯅꯍꯥꯟꯋꯥꯏ ꯃꯣꯏꯚꯥ ꯆꯪꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯂꯣꯏꯅ ꯑꯣꯔꯗꯔ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯜꯂꯒ ꯐꯖꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯀꯃꯤꯠꯃꯦꯟꯁꯤ ꯇꯥꯃꯣ ꯃꯁꯤ ꯍꯣꯏ ꯕ꯭ꯂꯦꯝ ꯒꯦꯝꯕꯨꯗꯤ ꯁꯥꯟꯅꯔꯤ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯇ ꯁ꯭ꯇꯦꯠꯅ ꯁꯦꯟꯇꯔꯗ ꯑꯗꯨꯕꯨ ꯍꯥꯎ ꯁꯤꯟꯁꯤꯌꯔ ꯏꯁ ꯗ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯀꯌꯥꯝ ꯁꯤꯟꯁꯤꯌꯔ ꯑꯣꯏꯅ ꯂꯧꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯤꯟꯁꯤꯌꯔ ꯑꯣꯏꯗꯦ ꯁꯤ ꯃꯌꯥꯝ ꯂꯣꯏ ꯍꯥꯏꯅ ꯂꯩꯔ ꯄꯣꯠ ꯑꯃꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛꯇꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯗ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯁꯤꯒꯤ ꯂꯧꯔꯤꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯂꯧꯅꯅꯕ ꯍꯣꯠꯅꯕꯅꯤ ꯁꯤꯃꯗꯤ ꯃꯌꯥꯝꯅꯁꯨ ꯊꯝꯃꯤ ꯑꯩꯁꯨ ꯊꯝꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯍꯥꯟꯅꯒꯨꯝꯅ ꯗꯦꯜꯂꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯄꯥꯜꯂꯝꯃꯣꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯉꯁꯤ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯆꯠꯄ ꯌꯥꯏ ꯆꯠꯄ ꯌꯥꯔꯣꯏ ꯃꯤꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨ ꯑꯗꯥ ꯂꯩꯔꯤꯁꯦ ꯅꯍꯥꯟ ꯆꯦꯟꯈ꯭ꯔꯅꯤ ꯆꯦꯜꯂꯒ ꯁꯥꯟꯅꯔꯨꯔꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ BJP ꯒꯣꯔꯃꯦꯟ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯂꯩꯅꯔꯤꯕ ꯑꯅꯤꯁꯤꯒꯤ ꯒꯦꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏꯁꯨ ꯆꯠꯅꯤꯡꯗꯕ ꯑꯃ ꯍꯦꯛꯇ ꯐꯥꯎꯏ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯒꯣꯔꯃꯦꯟꯁꯤ ꯃꯕꯨꯛ ꯁꯦꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯅ ꯊꯝꯖꯕꯗꯗꯤ ꯍꯣꯏ ꯑꯦꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯋꯥꯔꯤ ꯁꯥꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡꯁꯤꯗ ꯄꯨꯂꯞꯁꯤꯗ ꯌꯥꯎꯔꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯀꯥꯟꯗ ꯀꯧꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇꯨꯗꯩꯗ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯌꯦꯡꯉꯀꯥꯟꯗꯗꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯗꯤ ꯀꯥꯏꯗꯦ ꯗꯤꯁꯤꯖꯟꯗꯨꯗꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯑꯣꯏꯔꯛꯀꯗꯧꯔꯤꯁꯤꯗꯤ ꯃꯤꯌꯥꯝꯁꯤꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯗꯨꯒ ꯌꯥꯅꯤꯡꯕ ꯌꯥꯅꯗꯕ ꯂꯥꯛꯀꯗꯧꯔꯤꯁꯤꯗꯤ ꯁꯣꯏꯕꯗꯤ ꯃꯣꯏ ꯁꯣꯏꯈ꯭ꯔꯦ ꯒꯣꯔꯃꯦꯟꯁꯤ ꯑꯗꯨꯝ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯅꯤ ꯃꯁꯤꯃꯗꯤ ꯁꯣꯏꯗꯦꯕ ꯁꯨꯡꯍꯥꯏ ꯍꯥꯏꯔꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯤ ꯁꯣꯏꯈ꯭ꯔꯦ ꯃꯣꯏꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯍꯥꯟꯅ MOU ꯁꯥꯏꯟ ꯇꯧꯅꯈꯤꯕꯗꯣ ꯑꯗꯨꯅ ꯑꯆꯧꯕ ꯉꯁꯤꯁꯤ ꯂꯥꯛꯏꯕꯅꯤ나 ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯗꯩꯗ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯔꯖꯨꯟꯅ ꯍꯥꯏꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨꯒ ꯄꯨꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯌꯦꯡꯉꯨꯔꯀꯥꯟꯗꯗꯤ ꯀꯔꯝꯕ ꯑꯅꯧꯕ ꯑꯃꯨꯛ ꯃꯌꯥꯝ ꯈꯟꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯃꯪꯉꯒ ꯂꯥꯛꯏꯕ ꯃꯁꯤ ꯀꯥꯏꯈꯤꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯊꯅꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯇꯨꯡꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯀꯥꯏꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯒꯣꯔꯃꯦꯟꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯇꯦꯀꯜ ꯇꯧꯔꯀꯥꯟꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤ ꯀꯥꯏꯅꯗꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯝꯕꯁꯤ ꯍꯧꯈꯤꯕꯗꯨ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯅꯧꯕ ꯑꯃ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯊꯤꯕ ꯑꯣꯀꯦ ꯁꯣꯏꯈꯤꯕ ꯐꯅꯌꯥꯝ ꯂꯩꯔꯒꯁꯨ ꯃꯗꯨ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯊꯤꯗꯕ ꯍꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯨ ꯂꯥꯛꯅꯅꯕꯒꯤ ꯃꯗꯨꯒꯤ ꯑꯦꯐꯣꯔꯠ ꯑꯃꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯐꯅꯌꯥꯝ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯍꯥꯏꯔꯁꯤꯀꯣ ꯄꯨꯂꯞꯅ ꯍꯣꯏ ꯃꯃꯥꯡꯉꯩ ꯃꯌꯥꯝꯅ ꯍꯥꯏꯅꯩ ꯅꯥꯒꯥ ꯍꯥꯏꯕ ꯂꯩꯔꯝꯗꯦ ꯀꯣꯟꯅ ꯂꯥꯛꯄꯅꯤ ꯇꯥꯡꯈꯨꯜ ꯃꯥꯎ ꯃꯔꯥꯝ ꯑꯗꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯃꯩꯇꯩꯑꯅ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩꯑꯅ ꯂꯩꯔꯤꯁꯤꯅꯤ ꯃꯣꯏꯁꯨ ꯇꯥꯡꯈꯨꯜ ꯑꯅ ꯂꯩꯔꯝꯃꯤꯅꯤ ꯃꯥꯎ ꯑꯅ ꯂꯩꯔꯝꯃꯤꯅꯤ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯅꯥꯒꯥ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯃꯌꯥꯝꯅ ꯃꯦꯖꯔ ꯀꯝꯃꯨꯅꯤꯇꯤꯅꯤ ꯍꯥꯏꯔꯤꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯕꯁꯤꯗꯩꯗ ꯂꯩꯔꯤꯕ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕꯅꯤ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯁꯦꯠꯇꯣꯛꯅꯕ ꯌꯥꯔꯣꯏ ꯍꯦꯛ ꯁꯦꯠꯇꯣꯛꯅꯈꯤꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯒꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯩꯍꯟꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯁꯤ ꯍꯥꯏꯗꯤ ꯀꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯋꯥꯛ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯑꯀꯟꯕ ꯏꯁꯨ ꯃꯌꯥꯝ ꯍꯧꯈꯤꯕ ꯃꯌꯥꯝ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯀꯥꯟꯗ ꯉꯁꯤꯐꯥꯎ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯃꯨꯛꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯨꯞ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯏꯁꯨ ꯑꯃ ꯊꯣꯛꯄꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯤꯁꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯌꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯂꯩ ꯑꯣꯀꯦ ꯇꯥꯃꯣꯒꯤ ꯀꯩꯅꯣꯅꯁꯨ ꯃꯄꯤ ꯀꯥꯎꯟꯁꯤꯜꯅꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯌꯥꯏꯔꯤꯄꯣꯛꯂꯣꯝꯒꯤ ꯁꯥꯏꯠꯇ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯤꯐꯝ ꯇꯥꯡꯈꯨꯜꯒꯤ ꯚꯤꯂꯦꯖ ꯑꯃꯗ ꯃꯤꯐꯝ ꯐꯝꯗꯅ ꯅꯨꯡꯁꯤꯅꯕꯒꯤ ꯊꯕꯛ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯅ ꯌꯥꯝ ꯂꯧꯈꯠꯂꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨ ꯏꯟ ꯍꯦꯟꯁꯤꯗꯁꯨ ꯖꯣꯏꯟ ꯐꯣꯔꯝ ꯐꯣꯔ ꯄꯤꯁ ꯑꯃꯁꯨꯡ ꯒꯨꯗ ꯋꯤꯜ ꯃꯤꯁꯟ ꯐꯣꯔ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩꯔꯤ ꯇꯁꯦꯡꯕꯗꯤ ꯁꯤꯒꯤ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯒ꯭ꯔꯨꯞꯁ ꯃꯌꯥꯝꯗ ꯅꯨꯡꯁꯤꯅꯕ ꯄꯣꯛꯇꯅ ꯂꯤꯗꯔ ꯃꯌꯥꯝꯒ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯁꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯗ ꯉꯝꯃꯒ ꯋꯥꯏꯗ ꯒꯣꯔꯃꯦꯟ ꯀꯩꯗꯧ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯦ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯦ ꯃꯣꯏ ꯒꯣꯔꯃꯦꯟꯒꯤꯗꯤ ꯃꯣꯏꯒꯤ ꯊꯤꯀꯥ ꯄꯤꯔꯝꯗꯥꯏꯒꯨꯝꯕ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯒꯨꯝꯕꯗꯗꯤ ꯃꯣꯏ ꯂꯣꯏ ꯀꯧꯅꯦꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯂꯥꯛꯄꯗꯗꯤ ꯀꯧꯗꯦꯕ ꯑꯝꯇ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯒꯣꯔꯃꯦꯟ ꯇꯥꯟꯅꯔꯝꯗꯦ ꯍꯥꯏ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏ ꯃꯁꯤ ꯅꯥꯒꯥ ꯈꯛꯇꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯧꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯤꯗꯒꯤ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯦꯖꯤꯇꯦꯁꯟ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯀꯥꯟꯗ ꯇꯧꯕꯅꯤꯅ ꯑꯗꯨ ꯒꯣꯔꯃꯦꯟꯅ ꯑꯗꯨꯒꯤ ꯃꯇꯝꯗ ILP ꯃꯇꯥꯡꯗꯁꯨ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯗꯤ ꯃꯣꯏꯅ ꯊꯣꯛꯄ ꯈꯔ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯦ ꯑꯗꯩ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯃꯤꯗꯨ ꯅꯠꯇ꯭ꯔꯦ ꯄꯥꯝꯃꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯃꯣꯏ ꯊꯣꯛꯄ ꯇꯧꯁꯤꯜꯂꯤ ꯑꯃꯒꯤ ꯑꯣꯏꯔꯣ ꯃꯣꯏꯅ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ
ꯑꯊꯧꯕꯅ ꯍꯥꯏꯕꯗꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯦꯅꯤ ꯏꯁꯨ ꯑꯝꯇꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯧꯗꯦ ꯃꯣꯏ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯌꯦꯕ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯅꯥꯒꯥꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯃꯇꯥꯡꯁꯤꯗꯩꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯇꯥꯟꯅꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯇꯧꯔꯤꯁꯤ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯜꯂꯤ ꯃꯣꯏꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯌꯥꯎꯔꯤ ꯑꯦ.ꯗꯤ.ꯁꯤꯁꯤꯡ ꯌꯥꯎꯔꯀꯥꯟꯗ ꯇꯥꯟꯅꯅ ꯇꯧꯈꯤꯕꯅꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯍꯥꯏꯕꯁꯦ ꯏꯂꯦꯛꯇꯦꯗꯁꯤꯡꯗꯨꯅ ꯑꯣꯏꯒꯗꯧꯅꯤ ꯃꯣꯏ ꯌꯥꯎꯔꯕꯅꯤꯅ ꯌꯥꯔꯦ ꯂꯧꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯃꯦꯕ ꯑꯗꯨꯃꯛ ꯑꯣꯏꯔꯒꯁꯨ ꯌꯦꯁ ꯃꯥꯒꯤ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯁꯤꯟꯁꯤꯌꯔꯤꯇꯤꯒꯤ ꯄꯣꯠꯁꯝ ꯋꯥꯠꯄꯗꯨꯅꯤ ꯇꯥꯃꯣ ꯇꯦꯜꯍꯩꯕ ꯃꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯐꯝ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯍꯪꯖꯕ ꯃꯇꯝꯗ ꯀꯣꯡꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟꯅ ꯑꯥꯏ.ꯑꯦꯜ.ꯄꯤꯒꯤ ꯏꯁꯨꯁꯤꯃ ꯁꯦꯇꯜ ꯇꯧꯔꯝꯗꯅ ꯆꯠꯈꯤꯗꯩꯔꯥ ꯍꯥꯏꯕꯗ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯝꯃꯤ ꯀꯣꯡꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ 9 ꯃꯥꯔꯇꯔꯁꯀꯤ ꯏꯁꯨꯁꯤ ꯁꯦꯇꯜ ꯇꯧꯔꯝꯗꯅ ꯆꯠꯈꯤꯗꯩꯔꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ ꯀꯣꯡꯒ꯭ꯔꯦꯁ ꯒꯣꯔꯃꯦꯟ ꯂꯩꯔꯤꯉꯩꯗ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯁꯤ ꯂꯣꯏꯁꯤꯟꯗꯅ ꯆꯠꯈꯤꯗꯩꯔꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯥꯟꯗ ꯀꯣꯔꯠ ꯑꯣꯐ ꯀꯟꯗꯛ ꯂꯥꯛꯄꯗꯒꯤ ꯄꯣꯊꯥꯔ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯛꯆꯅꯤꯡꯉꯤ ꯄꯣꯏꯟꯇꯤ ꯌꯨ.ꯑꯦꯟ.ꯁꯤꯒꯤꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯒꯤꯁꯨ ꯌꯦꯡꯀꯥꯟꯗ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯗꯦꯜꯂꯤꯗ ꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯃꯁꯤꯗ ꯃꯦꯛꯁꯤꯃꯝ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯍꯧꯕꯒꯤ ꯃꯇꯝꯗꯨ ꯑꯣꯏꯔꯕ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯇꯥꯃꯣ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯀꯥꯟꯅꯕ ꯂꯧꯍꯧꯕ ꯃꯤꯟꯁ ꯁꯣꯂꯨꯁꯟꯁꯤ ꯄꯨꯔꯛꯅꯕ ꯌꯥꯝ ꯕꯦꯁ ꯂꯦꯚꯦꯜꯗ ꯍꯣꯠꯅꯕ ꯀꯥꯟꯅꯕ ꯂꯧꯍꯧꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯆꯨꯝꯕ ꯋꯥꯅꯤ ꯑꯗꯣ ꯁꯥꯟꯅꯗꯧꯔꯤꯕ ꯋꯥꯔꯤꯗꯣ ꯍꯟꯗꯛ ꯁꯤ.ꯑꯦꯁ.ꯑꯣꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯄꯤꯁ ꯐꯣꯔꯝꯗꯨ ꯌꯥꯎꯔꯣꯏꯗꯧꯔꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯏꯄꯥꯔꯠꯇꯨꯗ ꯌꯥꯎꯍꯟꯒꯗꯕꯅꯤ ꯍꯧꯖꯤꯛ ꯀꯥꯟꯅꯕꯗꯨ ꯂꯧꯁꯦ ꯍꯥꯏꯔꯒꯗꯤ ꯄꯨꯝꯅꯃꯛꯀꯤ ꯍꯧꯖꯤꯛ ꯂꯩꯗꯣꯔꯤꯁꯤ ꯗꯦꯜꯂꯤ ꯁ꯭ꯇꯦꯠ ꯗꯦꯟ ꯌꯨ.ꯑꯦꯟ.ꯁꯤ ꯑꯁ꯭ꯋꯥꯏꯗ ꯂꯥꯛꯇꯧꯔꯤꯕ ꯁꯣꯂꯨꯁꯟꯁꯦ ꯗꯦꯜꯂꯤꯒ ꯌꯨ.ꯑꯦꯟ.ꯁꯤꯒ ꯍꯥꯏꯐꯦꯠ ꯃꯣꯠ ꯃꯥꯟꯅꯅꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯅ ꯈꯔ ꯋꯥꯔꯧꯔꯞ ꯉꯥꯏ ꯇꯧꯔꯒ ꯍꯥꯏꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯁꯣꯂꯨꯁꯟꯅꯤ ꯀꯥꯏ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯃꯤꯌꯥꯝꯅꯗꯤ ꯁꯨꯡꯄꯥꯝ ꯄꯥꯝꯃꯣꯏꯗꯧꯕ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯛꯑꯒꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯦꯟꯅ ꯊꯣꯛꯀꯅꯤ ꯃꯣꯏ ꯁꯥꯟꯇꯤꯗꯤ ꯂꯥꯏꯔꯗꯅ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯦꯟꯅ ꯊꯣꯛꯀꯅꯤ ꯑꯗꯨꯅ ꯁꯥꯟꯅꯗꯣꯏꯕ ꯋꯥꯔꯤꯗꯨꯁꯨ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯀꯥꯟꯗ ꯕꯤ.ꯖꯦ.ꯄꯤꯁꯨ ꯍꯥꯏꯗꯤ ꯁꯦꯟꯇꯔꯁꯨ ꯁ꯭ꯇꯦꯠꯇ ꯏꯟꯚꯥꯏꯠ ꯇꯧꯔꯛꯄꯗꯧꯅ ꯇꯧꯕꯅꯦꯅ ꯂꯧꯏ ꯑꯗꯩ ꯃꯈꯣꯏꯁꯨ ꯊꯕꯛ ꯈꯔ ꯇꯧꯋꯤ ꯍꯥꯏꯕ ꯌꯥꯅꯅꯕ ꯗꯦꯟ ꯏꯕꯣꯕꯤꯁꯨ ꯍꯥꯟꯅꯗꯤ ꯈꯥꯡ ꯂꯩꯔꯝꯕꯗꯨ ꯍꯟꯗꯛ ꯆꯠꯂꯤꯁꯤꯅꯤ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯑꯕꯅꯤ나 ꯑꯩꯈꯣꯏꯗꯤ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯄ ꯑꯩꯈꯣꯏꯗꯤ ꯆꯠꯂꯤꯗꯨꯅꯤ ꯍꯥꯏꯕ ꯌꯥꯅꯅꯕ ꯁꯣꯂꯨꯁꯟꯁꯤ ꯇꯁꯦꯡꯅ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯐꯝꯗꯨ ꯂꯥꯛꯑꯒꯗꯤ ꯆꯞ ꯆꯥꯅ ꯌꯨ.ꯑꯦꯟ.ꯁꯤꯁꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯅꯤ ꯃꯈꯣꯏꯅ ꯀꯨꯏꯅ ꯈꯥꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯟꯗꯣꯛꯑꯦ ꯏꯀꯥꯏꯕ ꯆꯪꯁꯟꯕ ꯍꯦꯟꯅ ꯀꯟꯁꯤꯟꯕ ꯉꯝꯗꯕ ꯁꯤꯒꯤ ꯁ꯭ꯇꯦꯖꯗ ꯃꯣꯏ ꯂꯩꯌꯦꯕ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯐꯖꯅ ꯃꯄꯥ ꯃꯄꯤ ꯑꯣꯏꯕꯁꯤꯡꯅ ꯏꯆꯥ ꯏꯕꯨꯡ ꯑꯗꯨ ꯑꯗꯥ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯄ꯭ꯔꯦꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯣꯏꯁꯤꯟꯒꯗꯕ ꯑꯣꯏꯔꯦꯕ ꯁ꯭ꯋꯥꯏꯁꯤꯗꯤ ꯅꯦꯒꯣꯁꯤꯌꯦꯁꯟꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁꯅ ꯑꯣꯏꯗ꯭ꯔꯦꯅ ꯂꯧꯋꯦꯕ ꯑꯩꯅ ꯌꯨ.ꯑꯦꯟ.ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯒꯗꯧꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯗꯤ I.M.ꯅꯅꯦꯕ I.M.ꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯉꯥꯏꯈꯣꯍꯦ ꯃꯇꯝ ꯈꯔ ꯍꯟꯗꯣꯛꯑꯣꯍꯦ ꯍꯥꯏꯕꯁꯤ I.M.ꯅ ꯍꯥꯏꯒꯗꯧꯅꯦꯕ ꯑꯗꯣ I.M. ꯍꯥꯏꯍꯟꯁꯤ ꯍꯥꯏꯔꯒꯗꯤ ꯁꯦꯟꯇꯔꯒꯤ ꯃꯊꯧ ꯇꯥꯏꯁꯤꯅꯤꯗ ꯑꯣꯀꯦ ꯇꯥꯃꯣꯒꯤ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯊꯝꯕꯤꯔꯦ I.M.ꯗ ꯍꯥꯏꯕ ꯑꯃ ꯆꯪꯉꯤ I.M.ꯗ ꯀꯅꯥꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯁꯦꯟꯇꯔꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨ ꯍꯥꯏꯕꯅꯤ ꯋꯥꯅꯤꯗ ꯑꯗꯣ ꯁꯦꯝ ꯀꯣꯏꯁꯟꯁꯤ ꯊꯧꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯉꯤꯁꯤ ꯍꯟꯗꯛꯀꯤ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯃꯁꯤꯗ ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯏꯟꯀ꯭ꯂꯨꯗꯤꯡ ꯁ꯭ꯇꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯁꯨꯡ U.N.C ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯤꯟꯁꯤꯌꯔꯤꯇꯤ ꯀꯗꯥꯏ ꯐꯥꯎꯗ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯒꯤ ꯃꯈꯣꯏꯗ ꯁꯣꯂꯨꯁꯟꯁꯤ ꯇꯁꯦꯡꯅ ꯃꯈꯣꯏꯗ ꯄꯥꯝꯃꯒꯗꯤ ꯅꯥꯀꯜ ꯑꯍꯨꯝꯃꯛꯁꯤꯅ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯕ ꯌꯥꯗꯅ ꯈꯜꯂꯒꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯄꯒꯤ ꯆꯥꯟꯁ ꯂꯩꯕ꯭ꯔꯥ ꯑꯣꯏꯊꯣꯛꯅꯕꯗꯤ ꯀꯔꯤ ꯇꯧꯍꯟꯅꯤꯡꯉꯤ ꯑꯣꯏꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛꯁꯤꯗ U.N.C ꯗꯤ ꯈꯔ ꯑꯗꯨꯝ ꯔꯤꯖꯤꯠ ꯑꯣꯏꯔꯛꯀꯅꯤꯅ ꯑꯩꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯁꯤ ꯑꯗꯨꯃꯥꯏꯅ ꯊꯝꯃꯦ ꯃꯔꯝꯗꯤ ꯏꯚꯟ ꯃꯣꯏ ꯄ꯭ꯔꯤ ꯀꯟꯗꯤꯁꯟ ꯊꯝꯃꯤꯗꯅ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛꯁꯤ ꯇꯧꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯑꯉꯥꯡ ꯊꯥꯖꯤꯟꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯌꯥꯎꯒꯗꯧꯅꯤ ꯃꯥꯅ ꯂꯤꯗ ꯇꯧꯔꯒ ꯇꯧꯅꯤꯅ ꯄ꯭ꯔꯤ ꯀꯟꯗꯤꯁꯟ ꯊꯝꯃꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯣꯛꯁꯤ ꯇꯧꯕ ꯀꯥꯟꯗꯁꯨ ꯃꯔꯝꯗꯤ U.N.C ꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯣꯏꯒꯤ ꯁ꯭ꯂꯣꯒꯥꯟ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯇꯔꯝ ꯍꯥꯏꯔꯒꯗꯤ ꯏꯕꯣꯕꯤ ꯒꯚꯔꯟꯃꯦꯟ ꯀꯝꯃ꯭ꯌꯨꯅꯦꯜ ꯒꯚꯔꯟꯃꯦꯟ ꯃꯣꯏꯒ ꯑꯩꯈꯣꯏ ꯃꯔꯤ ꯊꯗꯠꯅꯔꯦ ꯃꯣꯏꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯁꯤꯒ U.N.C ꯒꯤ ꯃꯔꯛꯇ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯁꯤꯃ ꯄꯨꯔꯥ ꯃꯥꯏꯅꯁ ꯆꯠꯂꯒ ꯂꯩꯔꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯑꯔꯖꯨꯟ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯏꯃꯣꯁꯅꯦꯜ ꯀꯩꯅꯣ ꯑꯃꯈꯛ ꯔꯤꯂꯦꯁꯟ ꯑꯃ ꯆꯪꯕꯅꯤꯅ ꯑꯗꯨꯋꯥꯏꯗꯨꯗꯗꯤ ꯃꯣꯗꯔꯦꯠ ꯑꯣꯏꯕ ꯒ꯭ꯔꯨꯞ ꯑꯃ ꯌꯥꯎꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕ ꯃꯣꯗꯔꯦꯠ ꯑꯣꯏꯕ ꯒ꯭ꯔꯨꯞꯁꯦ ꯀꯅꯥꯅꯣ ꯊꯤ ꯇꯥꯔꯒꯗꯤ C.S.O.ꯁꯤꯡꯁꯤ ꯑꯣꯏ ꯇꯥꯕ ꯗꯤꯐ꯭ꯔꯦꯟ ꯁꯦꯛꯁꯟꯁ ꯑꯣꯐ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯒꯤ ꯃꯁꯤ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯕ ꯆꯪꯉꯤ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟ ꯁꯦꯟꯇꯔꯁꯤ ꯃꯣꯗꯔꯦꯠ ꯑꯣꯏꯗꯦ ꯑꯗꯒꯤꯗꯤ U.N.C ꯃꯣꯗꯔꯦꯠ ꯑꯣꯏꯔꯔꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯁꯨ ꯃꯣꯗꯔꯦꯠ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯣꯏ ꯑꯍꯨꯝꯃꯛꯁꯤ ꯂꯣꯏꯅꯃꯛ ꯏꯟꯚꯣꯜቭ ꯇꯧꯔꯦꯕ ꯁꯤꯒꯤ ꯊꯣꯛꯂꯛꯏꯕ
issue Okay, adu di hati ki akhoi joint forum for peace kumba adagi goodwill mission for peaceful coexistence ta sinama hagadi civil society organization or grouping with a mission amada di same bane adu yamna phajaba khadi u phang ta masi sing tam khai de bi de ethnic community de khai de bi da loina punsana bangam badina makhoi si represent to hun bagi mathau yam taing kham adune haijari se moderate oiba group se haidi moigi hujiki leriba UNC की डिमांड डिस्ट्रिक्ट लाउथोक्तबा मोगी लम सिगी ट्राइपार्टाइट इन्वॉल्व तौर मीसिंग से सिगी वारी सिगी बियोंड लेबा पीपल की अवाबा नत्रगा तैब थेंगनरिबा मैम सिबु रिप्रेजेंट तौगदबा मी ग्रुप अमा चंगे अदुना CSO की साइड तगी डिफरेंट एथनिक कम्युनिटी सिंग तगी रिप्रेजेंटेशन लौरकांदा मदु मोइगुमबमसु याहोलकांदा पुन्न फमिनरगदी हेन इंक्लूसिव ओइरकांदा वन टाइम दलुशन बे यानी नत्रगदी से गवर्नमेंट ना मु यानिंग द पोम पुलागा छाइदों मै होदुसो फुदी माजु चपचाना मियामना कई पामदो मोय हांदे सुं खंग तमना किसु खंगवे अदुना अदुगी पोतु लेगदौनिना एट अ टाइम लोशन बे यानना बे दमुता छाइदों पे पापामी पामदे हाइगदो ग्रुप सिंग सिलो याहोला फमिनरगदी सेटलमेंट दो खितंग नुवाइनी ना ओके यम नुवाइजे मरोइना हंदकी मतंग सिना कलुंगी वारी साबसिदा तसिंगनमा तुंग कोइबा सोल्यूशन अमा पुरकना बहन कांदा यामनो मॉडरेट ओइबा सेंटिमेंट खुदिम खंगबा जाति खुदिम पु रिप्रेजेंट तौरिबा सिविल सोसाइटी ऑर्गेनाइजेशन की ग्रुपिंग मयाम थोली म्याम सिंग सिंग मिहु यारगदी तसिंगनमा मसिगी नाकल हुंगी वारी साबसदा नाकन मरी हाइबे तारे मसिम यारगदी हेना माइ पाकपा मदुगी रिपरकशन मदुगी फॉल आउट टू लैरोय माइ पाकपु ओइगनि हाबो वफुम थंबी अदरवाइज हजु फाउदा लैरिबा नाकल हुंगी वारी साबसदा तसिंगनमा याम थुन सोल्यूशन पुरकना हाबगी सिंगना खर लैबा पोसी तसिंगनमा मरी लेनबो अथॉरिटी पुनम इंक्लूडिंग मणिपुर गवर्नमेंट यावना मसि प्रपोज तौबिबा मा संगेन खली दु तौरगदी हेना मपुंग फागने हाबो वफुम थमजबग लोइना ngasi एजेंडा मणिपुर मियेंग ताबिबा पुनम की मफमदा अखोगी ngasi सरुक याबिखिबा तमो एनबीमोन प्रेसिडेंट मपी काउंसिल तमो अर्जुन तेलहिबा प्रेसिडेंट CCSK अदुगा अथौबा जनरल सेक्रेटरी इप्सा अहुंबु ngasi एजेंडा मणिपुर लाकपिदुना वखल आइडियास मैम शेयरिंग तौ बिबगी दमुक्ता अमसु मफुंग फानबिगी दमुक्ता मुखना थागस फोंदोक्सरी लोइना मियेंग ताबिबा पुनमक्तगी एजेंडा मणिपुर की माइकैदगी मथंगी नोमाइजिंग नुमित की पुंग 3 फाउबी ओइदी काइनबा याथनिजरी